ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯨꯝꯗꯒꯤ ꯅꯝꯕꯗꯤ ꯅꯪꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤ ꯆꯠꯄꯗꯒꯤ ꯑꯣꯏꯅ ꯅꯝꯃꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯑꯗꯨꯅ ꯈꯨꯝꯕꯣꯡꯗ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯔꯣꯝꯗ ꯑꯣꯛ ꯃꯆꯥ ꯂꯧꯕ ꯆꯠꯂꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯦ ꯚꯤꯗꯤꯑꯣꯁꯦ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯁꯩ ꯊꯥꯕꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯇꯧꯗ ꯌꯥꯗꯕꯒꯤ ꯇꯧꯔꯤꯕꯅꯦ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ 하? 여기 가만히 좀 चिंकुप होले माचिंग जो होले पूरे ꯈꯨꯝꯕꯣꯡ ꯌꯧꯔꯦ ꯃꯌꯥꯝ ꯑꯣꯛ ꯐꯥꯐꯝꯒꯤ ꯌꯨꯝ ꯃꯄꯨꯗꯨꯅꯦ ꯐꯥꯝꯅ ꯁꯣꯝꯗ ꯂꯩꯌꯦ ꯐꯥꯝꯗꯨ ꯑꯃꯨꯛ ꯌꯧꯔꯀꯥꯟꯗ ꯅꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯔꯥ ꯃꯆꯤꯟꯅ ꯄꯨꯟꯕꯗ ꯈꯪꯉꯤꯌꯦ ꯄꯨꯔꯥ ꯃꯆꯤꯟꯅ ꯄꯨꯟ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯈꯪꯗꯦ ꯀꯅꯥ ꯊꯥꯡꯗꯣꯏꯕ ꯊꯥꯡꯉꯥꯏ ꯃꯤ ꯌꯥꯎꯗꯕꯩꯅꯦ ꯑꯗꯨꯒꯤꯅꯦ ꯏꯕꯨꯡꯉꯣ ꯃꯊꯟꯗ ꯊꯥꯡ ꯉꯝꯃꯣꯏꯌꯦ ꯑꯩꯈꯣꯏ ꯊꯩꯉꯥꯡ ꯆꯠꯂꯤꯁꯦ ꯅꯍꯥꯟꯗꯤ ꯏꯟ ꯆꯤꯡꯍꯧꯕꯅꯤ ꯁꯤ ꯆꯤꯡꯉꯝꯗꯦ ꯏꯟ ꯆꯤꯡꯕꯗꯤ ꯅꯍꯥꯟ ꯌꯦꯡꯕꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕꯅꯦ ꯃꯣꯏ ꯄꯥꯠꯄꯒꯤꯅ ꯀꯩ ꯑꯣꯏꯗꯕ ꯉꯥ ꯐꯥꯕꯒꯤ ꯐꯥꯝꯗꯁꯨ ꯂꯩꯔꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯅꯠꯇ꯭ꯔꯥ ꯑꯃ ꯂꯩ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯅ ꯆꯪꯉꯒ ꯑꯣꯀꯦ ꯑꯃꯁꯨ ꯂꯩ ꯍꯥꯏꯗꯅꯦ ꯇꯥꯗ꯭ꯔꯤ ꯋꯥꯔꯤ ꯃꯨꯜꯂꯤ ꯀꯟꯅ ꯁꯤ ꯁꯉꯥꯏꯊꯦꯜ ꯆꯤꯡ ꯑꯣꯏꯗꯣꯏꯔꯥ ꯁꯤ ꯎꯔꯤꯁꯦ ꯁꯤꯗ ꯆꯪꯉꯒꯦ ꯌꯦꯡꯉꯒꯦ ꯉꯥ ꯌꯣꯛꯄ ꯄꯨꯈ꯭ꯔꯤ ꯌꯣꯜꯂꯔꯣꯏꯗꯧꯕ ꯀꯥꯡꯕꯨ ꯑꯣꯏꯕ ꯑꯩꯅ ꯃꯄꯤ 3-4 ꯁꯥꯕ ꯃꯥꯜꯂꯦ ꯆꯥꯎꯔꯦ ꯑꯣꯛꯇꯤ ꯑꯪꯒꯨꯔꯒꯁꯦ ꯀꯌꯥꯝ ꯐꯖꯅ ꯄꯥꯜꯂꯕ ꯃꯌꯥꯝ ꯅꯣꯏ ꯑꯣꯛꯁꯤ ꯊꯥꯒꯠꯄꯤꯒꯦ ꯁꯤ ꯑꯣꯛ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯨꯅꯦ ꯆꯥꯛ ꯆꯥꯔꯤꯕꯣ ꯑꯩ ꯑꯥꯗꯁꯨ ꯊꯝꯃꯁꯨ ꯊꯥꯗꯣꯛꯑꯔꯣꯏ ꯃꯣꯏ ꯁꯨꯝꯃꯗꯝ ꯇꯔꯦꯠꯅꯦꯕꯀꯣ
가격 뜻까지 바로 입은 저보게 드무. มาปีสิได้ปากกับผู้ต้องมาเลย 아마디 하나 맞아 꼭 얘기도. 아. 아들만 놈이야. 얘가 이건들이 러브네가 이건들이 한번 나 띄워서지. อ่า 아시 통나무 군이 러브네도. ก็อีกนะน้อยอยากจุดนะ 황대요. จ้าไปเปรียบเปล่าบ่ 이게 뒤도 짜이 강대 띠리다 좀 다라는 이다 까불 거야. มาจ้าสิเดี๋ยวที่เรารู้ดีจังละ 맞아도 연도도. อืมกี่เอ็กโค้งไง 그래 바자바자 칼라 하던 나를 내 막구나 ai dòng nắp luôn đi 파리 mà pi chỉ khá xô là bên nasi sabon kuku ame wa ko sabon kuku ki kan to itu aku yung gini aku tak ada pura dia sih ai dah amat tahu amat ai amat tu ni amat dah aku gitu amat ni kan kalau no hatu ke dia si pura amal he ore itu pura bairo Anggur su pali em naan na em phải dân nào em vẫn được giàu đấy Sedang dipakai. Nganu ya nih. Nganu sudah mulai gitu. Chị mày làm cho bún này rồi đó thì mi cái sắc sắc cái này đó Ngao chỉ là như này. thì hết bún này tha bây giờ này Mà làm chứ là khôn gai ra bây giờ gì? thế cái chị mày làm gì cả làm thì không cả cái gì chứ không được làm tất cả cái gì